Kalen Thada Manipur gi miyam na khangan jaba haksel gi chana kanglon yarba makai ising marang kaina thakpiu khawrang ba ifau fawdrabasu chathokpa matamda thaknaba ising loinaraga chatpiu oral rehydration solution ORS natraga yumda semba champra mahi natraga hai mahi chijinabiu matam gi mana masing uhai wahi chabiu yarba makai akomba firol langjam gi oiba machu awawba sijinabiu satin natraga tupina chingba sijinabiu nungshara thokpa matamda khungup natraga chapal loinabiu numidangi matamda thongnau hangdokpiduna yumbu ingthanbiu nungsha ka hena saba matamda yumdagi mapan thokpiganu nungsha marakta ka hena awaba thabak subiganu yu cha coffee soft drink na chingba amadi chini gi saruk ka hena yawba mahi thakpiroidabani koina thongdoklaga thamba chinjak chabiroidabani khamduna thamba gari da pikliba angang amadi yumda yokpa jibasing thambiroidabani nungsha da kuina leiba natraga thabak shuba mi ama wan tharaklabadi aingba mafam natraga urumda pushinbiduna humai humbiba amadi ising aingbana nanthokpiduna ingthanbigani Gyan Mangrabadi ising natraga ORS natraga afangba hairagi mahi pithakpigadabani hanjin gyan manglabadi manak nakpa analayeng sangda athu matamda pukhatpigadabani paujenjariba National Program on Climate Change and Human Health National Health Mission amadi Directorate of Health Services Government of Manipur From very good afternoon, LTV get test so cartoon mahau being tafrisu amataram chori maro na koi kudong chada ba khara dagi ni muksi myam sang nai ning biro viewers ni yango phangidre maro na koi rally gi legi ba dagi kudong chada ba khara dagi koi maji sang nai ne pi bza ba kam zagi da basi viewers ni waro bidna muna hanga chage yar mu khay koi dum kana ngam na hona jage na koi ngasi ge test so cartoon sida maro na cartoonist na kari haining liba kari phongong liba duga kari wakal kalang liba miyam da bido yak miyam da sanonga thamjage anda lokha sage Shanghai Express ki onthok pani da sida onthok pani hariba cartoon sid yengbiyo khoi cherap court ki sing thumbagi sen namani adai da adum nong gedang da baga sum thokpa khoi sigi aduga khairakpam lekai gi sileriba jaga report ki dum thumba dagi kaisa pat paring ti dim da segaro ta thumba adum tho leirabani sing chauki matang se aduna sai sidine aduna Sagi Maralebu Nupamagi Sinde, Hanji Toroga, Sing Jawagi Sinde, Cherap Kotki, Hanji Chu Paraga, Pulcam Teleti Toledo, Masagi Kets and Nupasina, can buy time my work. Shabas Cherap Kot, Sing to Menkre, Ain and Nupi Farugi, Aiki took the Tagal Pachar Situ, Ising Patana, Kes Satabayata, no any dana, my Wakalo, and he told an Epi Sedum. Stay the Koi Sing Chora Punamara Morakanda, Legata, and gave a top packet of Mam Sing. Court ki adumba phambangam daba case lepangam daba suma mayama thengna ba issue sing dani mamanga sum yawre ko gi overbridge gi kari gi ising thumbadi kai ba pi maza ma ko gi kondo lungding de pera chu da pai bi gi chatpa yawu mayam su sin mayam su leigre size da sai gi mara leiba nu pai tai mai nu pi pharum jare duna sai gi sing jaw da mayam lak pe yadram na case su lep pe yaro adu mai case su sing thum jela pat khadi phari da gain wakhal lo jat ani thongna pi bani aduna akoi jaga sing dani akoi sing chauru se aduna drainage system phajna leitaba khongban mathakta khangde akoi kalbar hapchal lani adagi dukan pan dukan inthora ani kedang keno tongna ba khopchan na ba hona ba se kedang thado kan da ji yum mani ga taina ba su mangare leitaba fit amagi gap tamna na la sing se na ba khona ba amta pina da bagi mami badam u baduni ana sumba pirom leiba se dani aduna sing chaure ukil myam adagi judge lak pe aroi court case le pe aroi ade mai case ju patna mangari nungai ni ka bagi mi wakhal duni adum wakhal na putho kan da ko gi sing chawrok pagi suni ji nong khijang da dum chaw myam num theng da de bidna fast plus se dum thok pa dum plus se dum thok pa dum joy duni maduna ingchen biu ha bagi adum ba message am zu pi ba cartoon ni na thamjage mathang da leisna khoi sana leba ki loire dana ha bidni loire dana sida police kangbu am lae ade ahal lamna lambi sida samban khajin bagi sinne ade police kangbu la he han mina chaner be lambi da kana gi aba yor ka sambal khari no ha na hang na da han zina ko me noi wazau du thong sari du da hairu dana na zik khoi nga sai ju ayun ta nei na ba yaw gi ba dunia khoi gi impal ri ba mathak ta adum
ꯑꯩꯈꯣꯏ ꯁꯨꯡꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯀꯦ ꯃꯣꯜ ꯅꯣꯝꯕ ꯑꯗꯨꯒꯤ ꯏꯝꯐꯥꯜ ꯔꯤꯕꯔ ꯃꯊꯛꯇ ꯁꯥꯔꯤꯕ ꯊꯣꯡꯗꯨ ꯑꯗꯨꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤ ꯁꯦꯝꯖꯤꯜꯂꯦ ꯁꯤ ꯇꯧꯔꯦ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯆꯠꯂꯨꯔꯦ ꯃꯗꯨ ꯁꯥꯒꯠꯄꯗꯤ ꯌꯥꯎꯕ ꯀꯨꯀꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏꯕ ꯐꯥꯒꯤ ꯃꯥꯟꯕ ꯑꯃ ꯆꯪꯕꯗꯨꯅꯤ ꯂꯣꯒꯤ ꯃꯇꯨꯡꯗ ꯌꯥꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯂꯝ ꯍꯦꯟꯖꯤꯟꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝ ꯑꯃ ꯑꯦꯟꯀꯣꯔꯆ ꯇꯧꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯜꯗꯨ ꯑꯗꯨꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄꯗ ꯊꯦꯡꯅꯕꯗ 23 ꯑꯦꯄ꯭ꯔꯤꯜꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯨꯃꯤꯠ ꯆꯠꯄꯗ ꯑꯗꯨꯝ ꯊꯨꯒꯥꯏꯗꯨꯅꯤ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯁꯥꯕꯗꯣ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨꯁꯨ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯛꯄ ꯄꯣꯠꯅꯤ ꯃꯁꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯒꯦꯅ ꯑꯗ ꯃꯤ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯗ ꯅꯪ ꯁꯝꯕꯜ ꯈꯥꯏꯗꯤ ꯀꯩꯅꯣ ꯈꯪꯕꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯋꯥꯖꯥꯎꯗꯣ ꯊꯣꯡ ꯁꯥꯔꯤꯗꯨ ꯇꯧꯔꯁꯨ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯤꯅꯤꯡ ꯑꯃ ꯄꯤꯕꯅꯤ ꯂꯣꯁꯤꯗꯤ ꯆꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯂꯣꯁꯤꯗ ꯁꯤꯅ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯂꯣꯅꯤ ꯁꯤꯅ ꯍꯣꯇꯦꯜ ꯐꯝꯕꯒꯤ ꯂꯣꯅꯤ ꯁꯤꯅ ꯑꯗꯨꯒꯤ ꯂꯣꯅꯤ ꯆꯪꯂꯤꯕ ꯂꯣꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯆꯞ ꯃꯥꯟꯅꯅꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖꯔꯤꯋꯥꯜ ꯖꯦꯜ ꯑꯗꯨꯝ ꯌꯧꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯖꯦꯜ ꯌꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯖꯌꯂꯂꯤꯇꯥ ꯖꯦꯜ ꯌꯧꯔꯤꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯈꯤꯇꯪ ꯇꯧꯕ ꯑꯃ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯃꯤꯗꯤꯌꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯑꯗꯨ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯤꯅ ꯐꯥꯎꯔꯛꯑꯀꯥꯟꯗ ꯇꯧꯔꯛꯄꯗꯣ ꯅꯣꯏꯁꯨ ꯈꯨꯗꯝ ꯑꯃꯗꯤ ꯄꯤꯔꯒꯦꯅ ꯇꯧꯔꯛꯄꯅꯤ ꯃꯥ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯕꯗꯨꯗ ꯍꯦ ꯑꯍꯜ ꯃꯤꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯁꯝꯕꯜ ꯊꯥꯔꯤꯅꯣ ꯍꯥ ꯑꯗꯩ ꯑꯃꯅ ꯍꯩ ꯅꯣꯏ ꯑꯣꯖꯥꯎꯗꯣ ꯊꯣꯡ ꯁꯥꯔꯤꯗꯨ ꯇꯧꯔꯨꯁꯤꯅ ꯌꯥꯝ ꯃꯨꯛꯑꯒ ꯍꯥꯏꯔꯛꯄꯗꯨꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯉꯛꯑꯒ ꯌꯦꯡꯕꯒꯤ ꯁꯤꯟꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯈꯕꯔ ꯄꯥꯔꯦ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯪꯉꯒ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯄꯗꯨꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯚꯣꯝ ꯅꯣꯡꯃꯩꯅ ꯆꯤꯡꯕ ꯌꯥꯝꯅ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩꯕꯗꯨꯅꯦ ꯆꯤꯡꯗ ꯑꯋꯥꯡꯂꯣꯝ ꯆꯠꯈ꯭ꯔꯦ ꯃꯈꯥꯔꯣꯝ ꯇꯥꯟꯅꯧꯗꯣ ꯑꯋꯥꯡꯂꯣꯝ ꯆꯤꯡꯈ꯭ꯔꯦ ꯃꯈꯥꯔꯣꯝ ꯇꯥꯟꯅꯕ ꯆꯤꯡꯗ ꯍꯦꯛ ꯅꯣꯡꯃꯩ ꯀꯥꯞꯄꯕ ꯚꯣꯝ ꯇꯧ ꯀꯥꯞꯄꯕ ꯇꯝꯄꯥꯛꯇ ꯍꯦꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯑꯗꯨꯅ ꯎꯜꯇꯥ ꯄꯨꯜꯇꯥꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯅꯤꯁꯨ ꯄꯦꯜꯂꯛꯇ꯭ꯔꯕ ꯑꯗꯨꯅ ꯈꯕꯔꯁꯤ ꯌꯦꯛꯑꯀꯥꯟꯗ ꯉꯔꯥꯡ ꯑꯍꯤꯡ ꯚꯣꯝ ꯇꯣꯞ ꯌꯥꯝ ꯀꯥꯞꯊꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯝꯄꯥꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯥꯔꯊ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯊꯣꯛ ꯑꯗꯨꯅ ꯅꯣꯛꯁꯨ ꯅꯣꯛꯍꯟꯅꯤꯡꯕ ꯇꯧꯁꯨ ꯇꯧꯕ ꯆꯨꯝꯁꯨ ꯆꯨꯝꯕ ꯑꯩꯈꯣꯏꯗ ꯎꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯄꯣꯖꯤꯇꯤꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯅꯤ ꯁꯤꯗꯗꯤ ꯑꯐ ꯑꯄꯨꯟ ꯇꯧꯕ ꯀꯔꯤ ꯇꯧꯕ ꯑꯝꯇ ꯇꯧꯅꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯨꯅꯤ ꯄꯣꯖꯤꯇꯤꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯑꯗꯨꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯆꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯗꯨ ꯇꯣꯛꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯕ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯌꯦꯡꯕꯤꯌꯨ ꯎꯠꯂꯤꯁꯤ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯃꯥꯏꯛ ꯃꯨꯊꯠꯄꯤꯒ ꯇꯧꯕꯨꯗ꯭ꯔꯗꯅ ꯁꯤꯗꯤ ꯁ꯭ꯋꯥꯏꯗꯕꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯕꯦꯔꯥ ꯂꯩꯕ ꯖꯥꯠꯅꯤꯅ ꯍꯥꯏꯕ ꯉꯁꯥꯏ ꯈꯕꯔ ꯄꯥꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯎꯁꯇ ꯋꯥ ꯉꯥꯡꯉꯤꯗ ꯃꯥꯏꯛ ꯃꯨꯊꯠꯄꯤ ꯍꯦꯛ ꯇꯧꯕ ꯄꯣꯠꯇꯨꯅꯤ ꯃꯥꯅ ꯊꯝꯃꯩꯁꯦ ꯑꯗꯩꯗ ꯃꯥꯅ ꯃꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯍꯜ ꯑꯃꯗ ꯍꯨꯏ ꯃꯃꯩ ꯎꯇꯣꯡꯗ ꯍꯥꯞꯂꯒ ꯆꯨꯝꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯑꯗꯨꯝ ꯃꯥꯅ ꯇꯧꯈꯤꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯂꯧꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯃꯥꯅ ꯊꯝꯃꯩꯁꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯦꯡꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯆꯤꯊꯧꯔꯦ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯁ ꯂꯣꯏꯔꯦ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒ ꯃꯥꯒꯤ ꯂꯤꯗꯔꯁꯤꯗ ꯍꯥꯏ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯒꯦꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯆꯥꯎꯈꯠꯇ꯭ꯔꯦꯅ ꯍꯥꯏꯕ ꯑꯗ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯄꯥꯜ ꯊꯣꯡꯒꯤ ꯆꯥꯎꯈꯠꯄꯗꯨ ꯅꯠꯇꯦꯅꯦꯅ ꯌꯥꯝ ꯐꯖꯕꯁꯦ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯕꯁꯦ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯤ ꯆꯥꯎꯈꯠꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯍꯥꯏꯅ ꯆꯤꯡꯉꯤꯁꯦ ꯃꯗꯨ ꯂꯩꯇ꯭ꯔꯕ ꯃꯩ ꯐꯪꯗ꯭ꯔꯕ ꯏꯁꯤꯡ ꯐꯪꯗ꯭ꯔꯕ ꯂꯝꯕꯤ ꯊꯣꯡ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥ ꯀꯌꯥ ꯑꯃ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯠꯇꯅ ꯃꯥꯡꯗꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯒꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯊꯝꯅꯕ ꯍꯣꯠꯅꯔꯦ ꯃꯩ ꯑꯃꯨꯛ ꯂꯥꯛꯇꯕꯒꯤ ꯐꯔꯛ ꯇꯥꯕ ꯑꯗꯨꯝ ꯄꯠꯄ ꯈꯣꯠꯄ ꯍꯧꯖꯤꯛ ꯐ꯭ꯔꯤꯖꯇ ꯊꯝꯕꯁꯨ ꯉꯥꯏꯔꯦ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯝ ꯄꯠꯁꯜꯂꯛꯏꯕꯗꯨꯅꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯊꯝꯕ ꯌꯥꯗꯕ ꯄꯣꯠ ꯑꯗꯨꯝ ꯌꯥꯎꯏ ꯈꯔ ꯃꯇꯝ ꯈꯔ ꯅꯣꯡ ꯅꯤꯅꯤ ꯂꯦꯟꯅꯕ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯀꯥꯟꯗꯨꯅ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯈꯨꯜꯗꯣ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯆꯥꯎꯈꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯄꯣꯠꯇꯨ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯃꯗꯨ ꯅꯠꯇꯦꯅꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯆꯥꯎꯈꯠꯄ ꯑꯗꯨ ꯅꯠꯇꯦꯅꯦꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯃꯩ ꯏꯁꯤꯡꯁꯤ ꯃꯄꯥꯟ ꯊꯣꯡ ꯍꯥꯏꯇꯥꯔꯗꯤ ꯃꯅꯨꯡ ꯊꯣꯡ ꯀꯩ ꯑꯣꯏꯗꯒꯦ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯍꯪꯉꯛꯏꯁꯦ ꯁꯤꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯃꯥꯏꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯛ ꯆꯥꯕꯒꯤ ꯁꯤꯟꯅꯦ ꯑꯗꯨꯗ ꯑꯃꯁꯤꯅ ꯁꯨꯝ ꯈꯕꯔ ꯄꯥꯔꯒ ꯑꯩꯈꯣꯏ ꯀꯨꯏꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯁꯦ ꯑꯗꯨꯝ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯊꯩꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯧꯗꯒ ꯂꯨꯅ ꯇꯧꯕ ꯁꯤꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯧꯗꯣꯏꯅꯦ ꯑꯗ ꯍꯥꯏ ꯏꯃꯧꯅ ꯉꯥ ꯊꯣꯡꯕꯗꯤ ꯃꯤꯀꯨꯞ ꯐꯥꯗꯦꯅꯦ ꯍꯥꯎꯁꯨ ꯍꯥꯎꯏ ꯑꯅ ꯍꯥꯏꯕꯗꯨꯅꯤꯗ ꯃꯃꯧꯒꯁꯦ ꯊꯥꯒꯠꯂꯒ ꯑꯗ ꯃꯥꯏ ꯂꯣꯏꯅꯕꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯦꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯈꯔꯒꯤ ꯋꯥꯅꯦ ꯊꯣꯡꯕ ꯍꯩꯇꯕ ꯃꯌꯥꯝꯅꯤ ꯌꯦꯔꯨꯝ ꯍꯧꯕ ꯍꯩꯇꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯦꯒ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯂꯦꯝꯅꯕꯒꯤ ꯃꯑꯣꯡꯅꯦ ꯍꯧꯖꯤꯛꯁꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯒ ꯇꯧꯕꯤ ꯐꯣꯟ ꯇꯧꯔꯒ ꯈꯨꯗꯛꯇ ꯀꯧꯕꯤ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏ ꯏꯃꯧꯅ ꯉꯥ ꯊꯣꯡꯕ ꯁꯔꯦꯡ ꯊꯣꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯒ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯧꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯛꯁꯥ ꯆꯦꯜꯂꯒ ꯀꯦꯞꯁꯨꯜ ꯄꯤꯁꯜꯂꯝꯕꯒꯤ ꯋꯥꯔꯤ ꯅꯣꯛꯅꯤꯡꯕ ꯂꯩꯕꯅꯤ ꯑꯗꯣ ꯁꯥꯏꯁꯤꯗ ꯃꯥ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯃꯃꯧ ꯊꯥꯒꯠꯆꯕꯗꯨꯅꯤ ꯃꯀꯨꯕꯣꯛꯁꯤꯅ ꯑꯗꯨꯅ ꯏꯃꯧꯅ ꯉꯥ ꯊꯣꯡꯕꯁꯤ ꯃꯤꯀꯨꯞ ꯐꯥꯗꯦꯅꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦꯅ ꯑꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯀꯨꯝꯃꯛꯄꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯁꯤ ꯌꯥꯝ ꯍꯩꯕ ꯆꯪꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯦ ꯏꯟꯈꯠꯂꯛꯏꯕ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯃꯧꯒꯤ ꯁꯤꯡꯅ ꯆꯠꯂꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯎꯇꯤ ꯊꯣꯡꯕ ꯒꯥꯏꯁꯤ ꯀꯃꯥꯏꯅ ꯊꯣꯡꯅꯤ ꯒꯥꯏꯁꯤ ꯆꯒꯦꯝ ꯄꯣꯝꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯒꯥꯏꯁꯤ ꯇꯦꯁ ꯇꯧꯅꯕ ꯀꯥꯡꯕꯨ ꯌꯥꯎꯅꯩꯅꯤ ꯈꯨꯠ ꯇꯪꯕ ꯀꯥꯏꯅ ꯎꯇꯤ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯆꯒꯦꯝ ꯄꯣꯝꯕ ꯍꯩꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯎꯇꯤꯒ ꯆꯒꯦꯝ ꯄꯣꯝꯕꯒ ꯌꯦꯡꯅꯕ ꯃꯌꯥꯝꯁꯤ ꯈꯨꯠ ꯇꯪꯕ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯇꯩꯗꯤ ꯊꯣꯡ ꯊꯥꯛꯄꯗꯤ ꯍꯩꯔꯒꯁꯨ ꯁꯤꯒꯨꯝꯕ ꯈꯔ ꯌꯥꯎꯕ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣই ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯅ ꯉꯁꯥꯏꯒꯤ ꯂꯤꯗꯔꯅꯤ ꯃꯥꯏ ꯒꯥꯔꯗ ꯂꯩꯔꯦ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯀꯨꯔꯇꯥ ꯄꯥꯏꯖꯃ ꯆꯦꯜꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯂꯩꯔꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯦ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯋꯥꯔꯦ ꯈꯣꯠꯂꯦꯅ ꯃꯥꯏꯁꯦ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯗ ꯃꯥꯅ ꯉꯥꯡꯕꯅꯤ ꯌꯨ ꯁꯤ ꯌꯦꯡꯉꯣ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯗ ꯍꯦꯚ ꯑ ꯁꯣꯂꯨꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯂꯩꯅꯤ ꯀꯣ ꯗꯣꯟ ꯋꯥꯔꯤ ꯀꯔꯤꯝꯇ ꯋꯥꯒꯅꯣ ꯋꯤ ꯑꯥꯔ ꯇ꯭राꯏꯡ ꯚꯦꯔꯤ ꯍꯥꯔꯗ ꯇꯨ ꯐꯥꯏꯟ ꯏꯠ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯅꯕ ꯏꯠ ꯏꯁ ꯖꯁ ꯑꯦ ꯃꯦꯇꯔ ꯑꯣꯐ ꯇꯥꯏꯝ ꯁꯤ ꯃꯇꯝꯒꯤ ꯋꯥꯅꯤꯅ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯒ ꯊꯥ 2 ꯁꯨꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯁꯣꯂꯨꯁꯟ ꯂꯩꯅꯤ ꯍꯥꯏꯕ ꯂꯩ ꯑꯗꯨ ꯆꯨꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯇꯝꯒꯤ ꯋꯥꯅꯤ ꯑꯗꯨꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯔꯥꯕꯣꯔꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯛ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯊꯥꯒꯦꯅ ꯊꯥꯕ ꯉꯝꯍꯧꯗꯦꯅ ꯍꯧꯖꯤꯛ ꯄꯥꯎꯇꯥꯛ ꯑꯩꯈꯣꯏ ꯄꯥꯎꯔꯧ ꯑꯣꯏꯅ ꯉꯥꯁꯤꯟꯅꯕ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯆꯍꯤ ꯑꯃꯒ ꯊꯥ 2ꯕꯨ ꯁ꯭ꯋꯥꯏꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯇꯧꯖꯔꯝꯕ ꯃꯌꯥꯝ ꯑꯃ ꯐꯦꯜ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯋꯥꯔꯦꯞꯁꯤꯟ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯩꯅꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯤꯗꯔꯁꯤꯡꯒꯤ ꯊꯧꯅꯥ ꯁꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯤꯗꯔꯁꯤꯡꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯍꯦꯕ ꯑꯩꯒꯤ प्रजा यादरे है कंगला की उत्तरा मांग साहेब मंगागे मंगा केंगिबा मी हालु हाइबा नते गट्स तुनी लेबा दका होइना प्रजा एवरी प्रॉब्लम की सॉल्यूशन लेनी मखोय कन्ना होनरी वागनु अदुबु कइनो मतम की वानी एज अ मैटर ऑफ टाइम हाइदना मतम दी खर चंगनी क्या चंगी दोनो चही अमा हेंजलए मी चनी की मथक्ते सिगरे मी लिसिंग हुम द्राइना लांजेनरी अदुना मयम मखे रिजिदा मयाम सिदा रिलीफ कैम्प दा लेरी रिलीफ कैम्प दा करम कांदा मयम मखे दा हंजंगदगे हाइबा मयाम मतु मने मयाम पुल्लगा लेबदो खोय ngамदबा सुगुमा मयाम सु यावरी इमुंग अमदा मतै मनाव लेबदा मदुगी नुंगाइबा इमुंगी नुंगाइबा मदु फंगदबा का अमदा पुल्लगा कमाइना लेबा मकुसु मनेम समतैजु कमाइना हिंगबा यामना लु वफमनी इसादा थोक्तबगी खंगदबगी वानी इसादा थोलाकना खंगनी ओना याम थुना दुंबा वरेशन मपुरक निंबगी अदुंबा मेसेज अमा पीबा कार्टूनी हाइदम थमजगे अना ngasiगidi adumba elite tv gi test of cartoon gi mahau matang federation jare beng ta bidi bising bo makana khurum zabgalena kaidena be thangi jari pine birsi
कालेन थादा मणिपुर की मियाम न खंगनजबा हक्सेल की चना कांगलोन यारिबा मखै इसिंग मरांग कायना थपियु खौरांबा इफाव फावद्रबसु चथोको मतमदा थकनबा इसिंग लोइनरगा चटपियु ओरल रिहाइड्रेशन सॉल्यूशन ORS नत्रगा युमदा सेंबा चंप्रा मही नत्रगा हई मही सिजनबियु मतम मतम की मना मसिंग उहै वाहै चाबियु यारिबा मखै अकोंबा फिरोल लंगजम की ओइबा मचु अवाब सिजनबियु साटिन नत्रगा तुपीना चिंगबा सिजनबियु नुंगशारा थोको मतमदा खुंगुप नत्रगा चप्पल लोइनबियु नुमिदांगी मतमदा थोंगनाव हांगदोकपिदना युमबु इंगथनबियु नुंगशा का हेन साबा मतमदा युमदगी मपान थोकपिगनु नुंगशा मरक्ता का हेन अवाबा थबक सुबिगनु यू चा कॉफी सॉफ्ट ड्रिंक न चिंगबा अमदी चीनी की सरुक का हेन यावबा मही थकपिरोइदबनी कोइना थोंगदोकलगा थंबा चिंजाक चाबिरोइदबनी खामदुना थंबा गारीदा पिकलिबा अंगांग अमदी युमदा योकपा जीबसिंग थंबिरोइदबनी नुंगशादा कुइना लैबा नत्रगा थबक शुबा मी अमा वानथरकलबदी अइंबा मफम नत्रगा उरुमदा पुशिनबिदना हुमाय हुंबिबा अमदी इसिंग अइंबना नानथोकपिदना इंथहनबिगनी ज्ञान मांगद्रबदी इसिंग नत्रगा ORS नत्रगा अफंगबा हैरागी मही पिथकपिगदबनी हंजिन हंजिन ज्ञान मांगलबदी मनाक नकपा अना लायेंग संगदा अथु मतमदा पुखटपिगदबनी पाउजेंजरिबा नेशनल प्रोग्राम ऑन क्लाइमेट चेंज एंड ह्यूमन हेल्थ नेशनल हेल्थ मिशन अमदी डायरेक्टरेट ऑफ हेल्थ सर्विसेज गवर्नमेंट ऑफ मणिपुर